पुनमपु तरामना ओक्चरी मणिपुरदा नुंगतिगी फोंगबा पाव चेसिंगदी खंगचबा मरुओइबा पाव खरा स्टोरी कलेक्शन की माइकैदी मथंग मनाव नायना मियाना पाव दमजरी मणिपुरगी लॉ एंड ऑर्डर चिंग कुकी तेरोइसिंग फागिबा खुंजा अमा कापतुना हालमले तंपाक्ता नुपीमचा अमा नोंगमई मरु अनीना पाले मणिपुर लेंगाक्ता खक्ता नतना यूनियन होम मिनिस्टर फावना स्टेट असदा थोरकलेबा लॉ एंड ऑर्डर थुगाइबा अमसुंग नोंगमई अमसुंग बुंगी थोदोंसिंग थोनदनबा अखनबा सेक्शन थोरांग दफलकपगी मनुंग चना सीआरपीएफ की अखनबा कोबरा बटालियन अनीगी पासनेन सिंग फावबु डिप्लॉय तौबा हौरक्लबा चिंग अमसुंग तम अनिमक्ता मिसि मिनागी थोकपगी थौदोक्ति लेप्त्री सिंगी ओइना ngasi ayuk anganmada pung 7:40 tarakpada Kangpokpi district ki New Kaithimai police tagi kha longchun omda kilometer nepu rom lapnana laiba tubun mathaki hana saroi pangdong pangkhun haina khangnara madi hojina poring long part 1 haina khangnara ban nongmei rongmei raga khungi khunja ama nongmei maru kuncha rong kapsin dram hiatin halamle laikhidaba khunja asigi maming chungjonang panmai akhige nipan apokwa laikhidraba kamunga panmai kawi poring long part 1 dagini laikhidaba mioi asigi matang da toan toan ba pawgi nikun singna haibadadi ma khun asigi village guard ama oibani mahana atopa village guard aniga loinana chaminani da KNFP ni chingnaba terosingna makoi tamna nongai kapsel akibani thodo asidagi makoi ahom sing sarukta maikai salai khangdra chenarakpada mahana terrorist khumpu asigi kadar singna parga miathina hatkibani hairi atopa pawgi nikun amanadi laikhidaba pamaina atopa kunjani panga makoi mapan sing chan basaning da hana lumdol leramba KNFP ki kedasin nongmei kapsul lakwadigi samji khainadru chenarakwani adu mahakti nongmei maruna pannu sopati tudun leiringai da tiro sing aduna sangsilalaga makut pullaga matungda makok yauna changi atai mafam singda nongmei maru kuntharom kapsin dona hatkibini hairi hona asigi business authority ki secretary ki maikai digi mahak business gani hairi basi yaningde adu mahak poringlong business authority ki member amadi oi makoina sing chan bakata natana kun asigi sizina ba ising tarakta badigi karigino haido yingsin basad ubada thodo asi bayung nakibani atopa maga sami ne kunja nipan di asokpan yaudana nangtho ho ki hairi ngasi numidang athengba mahaki postmortem examination tawnabagi rim simiran sangda purakre thodo asigi paw phangwadi new kaithen mambi police na thodo asigi thopon sangsilubada mahaki aksang adu ngasi nungtin pung mamaga mini kutharom tarpro phangkibani khuna asi gimnak taraga mari rongi khunja humpu rom tamak leiba apikba rongwegi khunni hairi mahak pu hat kiba thodo asi Poringlong Youth Club ki maikai digi yamna huchina lobgalo nya kan mamong yang do pongdorokdi laikhidaba imungi awabadi saruk yaragdi panba yabadi thasigi mangagi ayuk angan bapung mariga minitara rom tarpod su kun asigi thangnariba loibon kulen su kuki tiru sing masen kuthona bada kun asigi sip mahaki roina bi yawna kunja ahum laikhidabani adu kun asigi yum taret amadi gari ani mai thadolam kibani amam nangasi ayuki singi thokdok asik thoktingi mawene ngarang numidang pung taraga mini kuthanom tarakpada porpa PS na konba kheti bigun mamang laikai da leiba amada mioi khana nomai kapsul madi masagi sai tararom surabi said elias athoi opokwa MD imtiaz kowi nupimcha ama ningong da nomai maru ani na panna sokle mahak sopak mathada laikai asigi youth progressive organization ki thongi singna jenims ta putuna laikai naki sakak dhabas sing aduna gari asaw amada lakibani thodo asibu yaning da phodok na kheti bigun awang laikai da mian wakat khongdang changsing kre Khunjang da saruk ya kibusang nupimcha asigi imung asi suruga sajaba amasung yamna chamna hingjaba mioi singni kanam tang yingthina basu leite maram asun nomai kapsun dana nupimcha ama solambagi thogdo karma mong yaning de haiduna thodo asida senabusing father logi oiba sarak pigidamni haiki YPO gi advisor Said Fazlur Rahman gi maikai de su thodo asibu karma mong yaning da bapungdo rokpaga loidana Manipur Commission for Protection of Science Rights na miyang sangbio haiki Mafam khangdeba naga misam tarki case NIA da kusinaramne High Court NIA da action taken report pilak na khankre mamang thagi tarom dol lairon wa phai kun pising na phara matung kuki tiro sin kupu amar kusinabadi makoina mamit amasum makut pulaga puki da kuji pawu mafam khangdeba pastor ani yauna naga misam tarukpu tek kaidana thaduk piu haiduna High Court of Manipur da fine tarki ba PIN number nipan of nisingani kun taruki ani suba Anirak suba amasung makataba wayan ngasi court asigi chief justice nusinba bench na khokre kona matter asigi lokalakwa petition gi maikai di council di junius riamaina leplaga manipur nga ki official respondent marigi maikai da additional advocate general S Chittaranjana state council APO komaganoina lepki home ministry gi secretary amasung NIA gi maikai gi na deputy solicitor of India oriba senior council KS Samajana lepki Matter asina ko na tha asigi mari da ahan ba lakotuna khanna bada pi ki ba direction matu ina additional AGG maikai di state respondent na tha asigi taruk ta submit torpa Alexa sing yaw ba action taken report ATR
ama kona thamki ATR asigi matungina thodu asigi matana gamlong supermena PS na case ama FI number kungomdoi manga insingani kuntaru lokolo matungda langa ki joint secretary home na Minister of Home Affairs ki counter terrorism and counter radicalization CTCR ki joint secretary da mawang thagi manga case asi NIA da kusit nabinaba aiba seron ama piki nenga ki makaidi haijakiba asigi matungina tha asigi manga da minister na order number 1101146 2026 NIA thoktu case asigi investigation NIA na chathanaba khangre hairi additional AG na ATR asigi kota fine torpodi DSGI na case asi investigation chathanaba gidamak NIA da sinare haiba wafam confirm tauki nuna police na su victim witness ngi statement sing mangjono na recording tawkre adu ga CDR ge analysis amasung CCTV footage jo examine tawre haiki ATR asi fine torpodi home ministry gi secretary amasung NIA gi maikai da lepa deputy solicitor general of India NIA gi maikai di action taken report ama court fine torkle torna ba sayun ani gi matam pibi na ba haijaki Pira asi kona aya pira dona tha asigi kungani toy makha taba waring gidamak list tawga loinana mathangi numit asigi manungda NIA na makoigi maikai dagi case asigi mari na action taken report pirak naba direction piki misam marakta nongmei puduna satpa lo thugaiba sing neutralize tawnaba CRPF ki DG na pokta pikre Central Reserve Police Force CRPF ki Director General Calendar Pratap Singana tha asigi Tarukta Governor AK Bala amasung si Mr. Y Kemsan unaduna mahaki force asina Manipurda law and order nga ko yauna pangthok kadaba thabak singda matangda marik chumba wapam phongdona matung mana force asigi pasnen singda misam marakta khulai puduna satpa law thugaiba sing neutralize tauna Manipurda deploy tawba pasnen singda pokta pikre hairi pawge agency amna torkpa report matung ina wapam asi mahana minute taruka second manga sangba video clip amada mahaki pasnen singda microphone paiduna piba direction gi manungda yawani hairi Maki Maikadi Manipur Nanga ki Kaidi Wang Batakta Labor Authority Singasu Kanare Haidan Lakliba Sahi Amadina Ama Pakai Pawi Manung the Lord is State Asida Ohongwa Pibum Ama Soidana Legan Hanasu Pondoki Hari Lo Tugaiba Sing Nomai Kapada Parson Singa Kirui Damani Harduna Bonfire Action Singbu Mahana Protest Ogani Hanasu Pondoki Karigo Parson Singa Lo Tugaiba Sing the Nomai Kaptra Badi Karigi Damakta Government Ekoi da asuki yam kusulai sing piribano haina su pasnen sing onsen hanglaga mahakna pasnen sing tungda lepli haina su pongdoki hairi mahana mafam asida lairingai manungda makan amata gi gen action gi damak kiningai oide haiduna haukiba april tareta genmonda sharp ki kem miana thonjela khoda force asigi pasnen sing nomai kap ki haiba wafam su lohon ning sing ki genmon haiba kun asi ingom jani sing aniga kunundai digi horduna mitai amasung kuki jo era singi marakta buffer zone amak oirigli bani thodo adar khongang changchalakpa mioi sing we home siki haina su agency ki pa asna report torli agency ki makai digi video asi yenglaba matungda director general na hangubada mahaki poktak sing asi internet purpose sing gi damaktani haina phongdo kibuka loina manipur deploy tawwa aigi troop sing da pokta pibani amasung khulai paiba lo thugaiba singi matada khaidi akan mat lona yaba thabak chathana pokta pibani haina khublaki hairi mana force bonfire action sing lakolakpada mahakna madugi texas force asigi chip ama oina pugani haina su phongdo Rai Hairi Panba Yabadi video clip Aduda Director General Asina Lakadriba Numit Karnida Makan Puna Maki Lo Tugabi Sing Mayok Navasu Khan Kibani Manibudo Todo Makan Ani Lady Haradana Masigi Manungda Amana Kulai Paiba Lo Tugabi Sing Makogi Marakta Karana Active Oiba Militant Group Singer Natragana Surrender Toraga Militant Group Singi Makogi Kusukulai Sing Lai Amsung Makoina Manipugim Pum Falat Naba Kulai Sing Adu Lana Season Haiki Anisu Pivana Law and Order Matangani Masizu Kulai Paiba Lo Tugaiba Singa Mari Lane Harduna Miana Sugo Makan Kulai Paiba Singu Kupsun do not Tamlaga Toning the Toto Sing Toli Haina Supondoki Mamang Sahida Laxlism Mayok Narpa Matunda Matangi Tabak Asi Manipuni Haina Sumahana Makata Podorki Hari Panbaya of the Numik Krani Mamang the Manipuda deployed to was Central Force Manunda Parson Kaidi Masing Yamba Ama Oriva Sapi Ki Kobragi Batan Ani Manipuda deployed to Ayaba Pikrabani Naga Miami Akang Kan Bawa Son Mani had a lower Langani Kuki narco terrorist in a Saroin Pangongda Sahi Yakitare Suraba Suzanong Pamai Kova Malajed of Nagamisam Amabu Tamthina Hatkibo Tongasi Naga Coordinating Committee NCC Western Put Hinsna Akan Mamong Yang the Pondoki Bagadona Naga Miana Matam Sangna
khangjinduna amasung pungning phathanaba honabduna lakpabu asonba oina ubasi aranba oigani haina akan wafam thalokre NCC Western Food Hinski Seron amana mihat asida senamasing khudak da phaduna matik saba serak pigedawni victim gi imung manung sida matik saba compensation pigedawni haina Manipur ngak su ban tawki Chief Minister na akan mamong na kandiam tawrdi ngasi ayu kangpokpi district gi rongmei naga khun oiriba poringnong pal9 dagi changjunglang pamai yakai nipan apopo laikidaba kamugi pamai mong nongmeina kaptol hatkiba thongbu Chief Minister Y Khemsan akan mamong yangda phangdorokli Chief Minister ki Secretary ki thorak baseron amada thodok asi misam amagi mathal sataba pangdaba violence ki thongni haiduna Jenaba sing phana police amadi central force na thiba hombagi thabak chatari amasung maran laiba sing logi matung inna serak pigani laikidaba imungda lenga ki makedi bihom thoka mating pigani haiki pung kumari ki tuten shutdown pang ngasi pangthokpa joint coordination meeting na lawba wari ki matung ina ngasi numidang pung 30 hauraga tangkhun naga longi jurisdiction gi manungda laiba mafam singda pung kumari ki tuten shutdown chathar gani haina tangkhun naga long TNN gi Zero amana pongdorokre kongjang asi impan ulkun nabi paring new heaven da thamlakliba asara panski outpost lokthokadani haibigi dimana sakchilakbani amasung ngarang new heaven sobaw amasung Vishnu kona da nupi kongjang loi singda ahenba thong chathaduna phu saikibabu yangdo phokdoktona changsin gadabani kongjang asina medical water supply electricity amadi media sing council loi hairi litanda nomai kamna kre ngasi ayuk pung tara rom tarak pada ukun district litan PS na konba Moscow chefu Kuki kun amasung sikibung naga kun anigi marta kulai paiba masen onsin adon nomai kapna kre paukche asina phangbar ipoki matungna nakan ani nam nomai maru nempu rong kapna ki hairi thodo asina nakan anigi marta asok pan yauki de adu matik sabat security personnel sing deploy tawduna ngak selalakli ba kun asik anigi marta kulai paiba masen onsin adona khut tholak liba karigino haiduna kun animaki kunja sing na piandaba $1 de ngasi gi thodo asina kunja sing dami pahale hairi story collection mu miyang tabiri khwai punama pu amuka hana khuram jari pawroi jari